ꯑꯍꯥꯟꯕꯃꯛꯇꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯇꯥꯕꯤꯔꯤꯕꯁꯤꯡ ꯖꯦꯝꯁ ꯍꯩꯒ꯭ꯔꯨꯖꯝꯅ ꯇꯔꯥꯝꯅ ꯆꯣꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯆꯅꯤꯄꯥꯟꯒ ꯍꯨꯝꯐꯨꯇꯔꯥꯍꯨꯝꯗꯣꯏ ꯁꯨꯕ ꯇꯥꯡꯀꯛ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯁꯨ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯑꯋꯥ ꯄꯣꯊꯥꯅꯅꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯅꯕ ꯊꯝꯖꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯒ ꯃꯇꯧ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯤꯒꯅꯨ ꯑꯐꯕꯁꯤꯡ ꯂꯧꯁꯤꯟꯃꯤꯟꯅꯁꯤ ꯐꯠꯇꯕꯗꯤ ꯅꯥꯀꯟꯗ ꯊꯝꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕꯁꯤꯡ ꯂꯧꯁꯤꯟꯕꯤꯌꯨ ꯇꯥꯕꯤꯁꯤ ꯑꯩꯈꯣꯏꯅ ꯂꯥꯡꯁꯤꯟꯗꯨꯅ ꯊꯝ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯃꯁꯤꯃꯗꯤ ꯀꯥꯎꯒꯅꯨ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯄꯨꯂꯤꯁꯇ ꯈꯪꯍꯟꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯅꯆꯥ ꯁꯤꯔꯦ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯨ ꯅꯈꯣꯏꯒꯤ ꯄꯩꯁꯥ ꯑꯩꯈꯣꯏꯅ ꯐꯪꯗ꯭ꯔꯕꯁꯦ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯃꯥꯡꯒꯗꯧꯔꯤꯕꯁꯤ ꯅꯈꯣꯏꯒꯤ ꯃꯅꯤ ꯃꯨꯛꯇꯥꯒꯨꯝꯂꯕ ꯅꯈꯣꯏꯒꯤ ꯅꯆꯥꯗꯨꯅꯤ ꯍꯜꯂꯣ ꯑꯁ ꯀꯣꯜꯁꯦ ꯊꯝꯈ꯭ꯔꯦꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯍꯥꯏꯗꯨꯕꯣ ꯂꯨꯄꯥ ꯂꯥꯛ 50 ꯄꯤꯌꯣ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯗꯣ ꯃꯣꯏ ꯄꯩꯁꯥꯗꯣ ꯄꯤꯈ꯭ꯔꯁꯦ ꯏꯆꯥꯗꯨꯒ ꯌꯥꯝꯅ ꯌꯥꯡꯅꯩ ꯃꯣꯏꯒ ꯑꯝꯇ ꯑꯣꯟꯅꯅꯕ ꯇꯧꯁꯤ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯁꯥꯔꯗꯁꯨ ꯑꯝꯇ ꯇꯝꯖꯈꯤꯒꯦ ꯑꯗꯨꯒ ꯄꯩꯁꯥꯗꯨ ꯄꯤꯕꯒꯤ ꯃꯇꯥꯡꯗꯣ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯈꯟꯅꯈꯤꯁꯤ ꯑꯁꯤꯒꯨꯝꯕ ꯀꯦꯁ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯄꯩꯁꯥ ꯂꯧꯊꯣꯛꯈ꯭ꯔꯒ ꯃꯤ ꯐꯪꯗꯕ ꯌꯥꯝꯅ ꯌꯥꯎꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯥꯔ ꯈꯣꯏꯗ ꯄꯥꯎꯁꯦ ꯑꯃꯨꯛꯇ ꯇꯝꯖꯈꯤꯒꯦ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯔꯦꯀꯣꯔꯗ ꯇꯧꯖꯧꯔꯕꯅꯤ ꯃꯈꯣꯏꯅ ꯇꯧꯔꯛꯈꯤꯕꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯈꯪꯅꯕ ꯍꯣꯠꯅꯖꯈꯤ ꯄꯥꯎꯁꯦ ꯑꯃꯇ ꯑꯩꯈꯣꯏ ꯁꯥꯔꯗ ꯑꯃꯇ ꯇꯝꯖꯈꯤ ꯐꯅꯤ ꯁꯥꯔ ꯑꯗꯨꯒ ꯁꯥꯔ ꯃꯣꯏꯅ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯔꯒꯁꯨ ꯁꯥꯔ ꯄꯩꯁꯥꯗꯨ ꯄꯤꯅꯅꯕ ꯍꯣꯠꯅꯖꯒꯦ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯀꯟꯗꯕ ꯌꯥꯗꯕꯅꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯏꯆꯥꯕꯨ ꯐꯪꯍꯟꯕꯤꯌꯨ ꯁꯥꯔ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯋꯥꯐꯝ ꯑꯁꯦ ꯁꯥꯔꯗ ꯑꯃꯨꯛꯇ ꯇꯝꯖꯈꯤꯒꯦ ꯁꯥꯔ ꯅꯈꯣꯏꯅ ꯑꯃꯨꯛ ꯁꯥꯔꯗ ꯇꯝꯒꯦ ꯍꯥꯏꯔꯤꯉꯩꯗ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯈꯣꯏꯅ ꯑꯣꯠꯄ ꯍꯦꯟꯈ꯭ꯔꯅꯤꯌꯦ ꯄꯩꯁꯥꯗꯨ ꯀꯣꯛꯄꯤꯔꯒ ꯑꯩꯈꯣꯏ ꯅꯈꯣꯏ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯣꯟꯅꯖꯔꯒꯦ ꯃꯣꯏ ꯄꯥꯕꯨꯡ ꯃꯈꯣꯏꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯕꯤꯔꯣ ꯄꯩꯁꯥꯗꯣ ꯑꯩꯈꯣꯏ ꯊꯤꯜꯂꯛꯑꯒꯦꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯏꯆꯥꯒ ꯑꯩꯒ ꯑꯗꯨꯝ ꯎꯅꯖꯔꯒꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯣꯟꯅꯖꯔꯒꯦ ꯅꯈꯣꯏ ꯌꯥꯎꯗ꯭ꯔꯕꯁꯨ ꯏꯆꯥꯗꯣ ꯑꯩꯈꯣꯏ ꯐꯪꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯣ ꯇꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯗꯅꯤ ꯃꯥꯡꯖꯒꯗꯧꯔꯤꯕ ꯇꯦꯃꯥ ꯀꯔꯤꯝꯇ ꯋꯥꯕꯤꯒꯅꯨ ꯑꯗꯣꯝꯒꯤ ꯏꯆꯥ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯩꯈꯣꯏ ꯋꯥꯐꯝꯁꯦ ꯁꯥꯔꯗ ꯑꯃꯨꯛꯇ ꯇꯝꯈꯤꯒꯦ ꯑꯗꯨꯒ ꯏꯇꯦꯃꯥ ꯀꯦꯁ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯂꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯃꯊꯛ ꯊꯣꯡꯕꯒꯤ ꯑꯌꯥꯕ ꯑꯃꯨꯛꯇ ꯂꯧꯖꯈꯤ ꯐꯣꯟ ꯑꯃꯨꯛꯇꯪ ꯇꯧꯔꯒ ꯃꯔꯣꯟꯗꯣ ꯏꯇꯦꯃꯥ ꯁꯣꯏꯗꯅ ꯍꯥꯏꯖꯔꯛꯀꯦ ꯑꯣ ꯀꯣꯜꯗꯤ ꯆꯠꯂꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯌꯨ ꯏꯇꯦꯃꯥ ꯐꯅꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯁꯥꯔꯁꯦ ꯄꯥꯏꯅꯤ ꯍꯜꯂꯣ ꯁꯥꯔ ꯕꯤꯃꯣ ꯀꯔꯤ ꯇꯧꯔꯦ ꯁꯥꯔ ꯍꯧꯖꯤꯛ ꯏꯃꯨꯡꯗꯨꯗ ꯁꯥꯔ ꯄꯩꯁꯥ ꯗꯤꯃꯥꯟ ꯇꯧꯔꯝꯃꯦ ꯀꯔꯤ ꯄꯩꯁꯥ ꯗꯤꯃꯥꯟ ꯇꯧꯔꯦ ꯑꯗꯨꯗꯤ ꯅꯝꯕꯔꯗꯤ ꯁꯥꯔ ꯅꯝꯕꯔꯁꯨ ꯂꯩꯖꯔꯦ ꯁꯥꯔ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯁꯔꯚꯤꯂꯦꯟꯁꯇ ꯂꯩꯔꯕꯅꯤꯅ ꯃꯗꯨꯒꯤ ꯂꯣꯀꯦꯁꯟꯗꯣ ꯈꯔ ꯊꯨꯅ ꯄꯨꯊꯣꯛꯅꯅꯕꯒꯤ ꯍꯥꯏꯈ꯭ꯔꯣ ꯐꯅꯤ ꯁꯥꯔ ꯑꯗꯨꯒ ꯅꯝꯕꯔ ꯑꯗꯨ ꯀꯅꯥꯒꯤ ꯃꯤꯡꯗ ꯂꯩ ꯃꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯒ ꯁꯥꯔ ꯁꯣꯏꯗꯅ ꯈꯪꯍꯟꯖꯔꯒꯦ ꯁꯥꯔ ꯕꯤꯃꯣ ꯃꯈꯣꯏꯅ ꯂꯨꯄꯥ ꯀꯌꯥ ꯄꯤꯌꯨ ꯍꯥꯏꯕꯅꯣ ꯁꯥꯔ ꯂꯨꯄꯥ ꯂꯥꯛ 50 ꯄꯤꯌꯨ ꯍꯥꯏꯔꯤ ꯁꯥꯔ ꯂꯨꯄꯥ ꯂꯥꯛ 50 ꯑꯗꯨꯗꯤ ꯏꯃꯨꯡ ꯑꯁꯤ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯗꯤ ꯀꯔꯝꯅ ꯈꯪꯉꯤꯕꯖꯥꯠꯅꯣ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯔꯤ ꯍꯥꯏꯔꯤ ꯁꯥꯔ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯤ ꯃꯈꯣꯏ ꯄꯩꯁꯥꯗꯨ ꯄꯤꯖꯔꯒꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯜꯂꯒꯦ ꯄꯨꯂꯤꯁ ꯈꯪꯍꯟꯒꯅꯨ ꯍꯥꯏꯕꯅꯤꯅ ꯋꯥꯐꯝꯁꯤ ꯄꯨꯂꯤꯁ ꯌꯥꯎꯕꯤꯔꯅꯨ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯉꯁꯥꯏꯗꯒꯤ ꯀꯞꯇꯨꯅ ꯆꯣꯡꯗꯨꯅ ꯂꯩꯔꯤ ꯃꯗꯨ ꯌꯥꯗꯦ ꯃꯗꯨ ꯅꯈꯣꯏꯅ ꯈꯔ ꯁꯤꯟꯅꯒꯗꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯈꯣꯏ ꯈꯪꯍꯟꯗꯅ ꯄꯩꯁꯥ ꯄꯤꯕ꯭ꯔꯥ ꯄꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯅꯈꯣꯏꯅ ꯌꯦꯡꯒꯗꯕꯅꯤ ꯃꯈꯣꯏ ꯀꯗꯥꯏꯗ ꯆꯠꯂꯤ ꯀꯅꯥꯒ ꯄꯥꯎ ꯐꯥꯎꯅꯩ ꯑꯗꯨꯒ ꯃꯈꯣꯏ ꯁꯦꯜ ꯄꯤꯅꯅꯕ ꯀꯔꯤ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯕꯗꯨ ꯅꯈꯣꯏꯅ ꯃꯨꯟꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯒꯗꯕꯅꯤ ꯐꯅꯤ ꯁꯥꯔ ꯌꯦꯡꯖꯒꯦ ꯁꯥꯔ ꯑꯗꯨꯒ ꯕꯤꯃꯣ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯁꯣꯏꯗꯅ ꯐꯪꯅꯕ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇꯗꯨꯅ ꯃꯈꯣꯏꯅ ꯁꯦꯜꯒ ꯑꯉꯥꯡꯒ ꯑꯣꯟꯅꯒꯅꯤ ꯍꯥꯏꯅ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯈꯨꯗꯣꯡꯊꯤꯔꯕꯗꯤ ꯄꯩꯁꯥ ꯂꯧꯊꯣꯛꯈ꯭ꯔꯒ ꯑꯉꯥꯡꯗ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯒꯅꯤ ꯍꯥꯏꯕꯗꯨ ꯃꯈꯣꯏꯗ ꯈꯪꯍꯜꯂꯨ ꯐꯅꯤ ꯁꯥꯔ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯝꯕꯔ ꯑꯗꯨ ꯀꯅꯥꯒꯤꯅꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯤꯟꯈꯤꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯂꯝꯕꯤꯗ ꯂꯩꯕ CCTVꯁꯤꯡ ꯆꯦꯛ ꯇꯧꯅꯅꯕ ꯍꯣꯠꯅꯔꯤ ꯐꯅꯤ ꯁꯥꯔ ꯁꯥꯔ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯕꯤꯔꯕꯒꯦ ꯑꯩꯈꯣꯏꯒꯤ ꯁꯥꯔꯅ ꯍꯥꯏꯕꯤꯔꯛꯏꯁꯤ ꯁꯤꯅꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯄꯤꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯏꯆꯥ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯁꯤꯟꯅꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯅꯈꯣꯏꯅ ꯏꯆꯥꯕꯨ ꯐꯪꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯏꯆꯥꯒꯤ ꯊꯋꯥꯏ ꯃꯥꯡꯂꯕꯗꯤ ꯃꯗꯨꯒꯤ ꯗꯥꯏꯇꯗꯨ ꯀꯅꯥꯅ ꯂꯧꯗꯣꯏꯅꯣ ꯅꯠꯇꯦ ꯃꯗꯨꯒꯤ ꯗꯥꯏꯇꯗꯨ ꯀꯅꯥꯅ ꯂꯧꯒꯗꯧꯔꯤꯕꯅꯣ ꯇꯦꯃꯥ ꯄꯨꯛꯅꯤꯡ ꯈꯤꯇ ꯐꯥꯊꯕꯤꯌꯨ ꯑꯁꯤꯒꯨꯝꯕ ꯀꯦꯁꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯂꯨꯕ ꯈꯔ ꯂꯩ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯦ ꯑꯁꯤꯒꯨꯝꯕ ꯀꯦꯁꯇ ꯂꯨꯕ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯂꯧꯊꯣꯛꯈ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯅ ꯃꯈꯣꯏꯕꯨ ꯃꯁꯛ ꯈꯪꯂꯝꯂꯕꯗꯤ ꯃꯗꯨ ꯑꯉꯥꯡꯒꯤ ꯄꯨꯟꯁꯤ ꯐꯥꯎꯕꯗ ꯃꯥꯡꯕ ꯌꯥꯝ ꯂꯩ ꯇꯦꯃꯥ ꯄꯩꯁꯥꯗꯨꯒꯤ ꯈꯟꯕꯤꯒꯅꯨ ꯑꯗꯣꯝꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯈꯟꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕ ꯏꯆꯥꯒꯤ ꯊꯋꯥꯏ ꯃꯥꯡꯒꯗꯕ ꯑꯆꯨꯝꯕꯅꯤ ꯇꯦꯃꯥ ꯑꯩꯈꯣꯏ ꯑꯃꯨꯛꯇꯗꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕꯁꯦ ꯄꯤꯕꯤꯈꯣ ꯍꯧꯖꯤꯛꯁꯨ CCTVꯒꯤ ꯐꯨꯇꯦꯖ ꯀꯌꯥꯃꯔꯨꯝ ꯌꯦꯡꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯁꯥꯔꯈꯣꯏ ꯃꯐꯝ ꯑꯗꯨ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯇꯦꯃꯥ ꯃꯈꯣꯏꯅ ꯄꯩꯁꯥ ꯍꯥꯏꯔꯛꯂꯕꯁꯨ ꯄꯩꯁꯥꯗꯨ ꯑꯗꯨꯝ ꯂꯥꯡꯁꯤꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯐꯝꯗ ꯂꯥꯛꯀꯗꯕꯅꯣ ꯂꯥꯛꯀꯗꯕ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯈꯪꯒꯗꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝꯗꯨ ꯈꯪꯂꯦ ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯄꯨꯔꯒ ꯆꯠꯂꯨꯔꯕꯗꯤ ꯄꯨꯂꯤꯁ ꯄꯨꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯕꯨ ꯄꯨꯟꯁꯤ ꯑꯃꯨꯛꯇ ꯉꯥꯏꯕꯤꯌꯨ ꯇꯦꯃꯥ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯝꯇ ꯋꯥꯕꯤꯔꯣ ꯑꯩꯈꯣꯏꯅ ꯐꯅꯅꯕꯗ ꯑꯃꯨꯛ ꯁꯣꯏꯗꯅ ꯁꯤꯟꯒꯅꯤ ꯇꯦꯃꯥ ꯄꯨꯛꯅꯤꯡ ꯈꯤꯇ ꯐꯥꯊꯕꯤꯒꯗꯧꯕꯒꯦ ꯄꯨꯛꯅꯤꯡ ꯐꯥꯊꯔꯤꯉꯩꯗ ꯏꯆꯥꯒꯤ ꯊꯋꯥꯏ ꯃꯥꯡꯂꯕꯗꯤ ꯀꯔꯝ ꯑꯣꯏꯒꯅꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤ
ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯦ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯌꯦꯡꯈꯤꯁꯤ ꯑꯗꯨꯕꯨ ꯃꯣꯏ ꯊꯝꯃꯣ ꯅꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯂꯕꯗꯤ ꯀꯝꯗꯧꯒꯅꯤ ꯅꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯂꯕꯗꯤ ꯂꯥꯛꯑꯣ ꯉꯥꯡꯁꯥ ꯈꯔ ꯊꯨꯖꯤꯜꯂꯣ ꯁꯤꯒꯗꯤ ꯌꯨꯝ 5 ꯌꯨꯝ 6 ꯁꯨꯔ ꯃꯥꯜꯂꯦꯀꯣ ꯁꯔ ꯁꯤꯒ 6 ꯁꯨꯕꯅꯤ ꯁꯔ ꯑꯇꯩ CCTVꯗ ꯑꯃꯠꯇ ꯎꯗꯦ ꯁꯔ ꯁꯤꯒꯤꯗꯤ ꯂꯝꯕꯤꯁꯤ ꯃꯈꯥꯔꯣꯝ ꯊꯪꯕꯗꯒꯤ ꯑꯃꯨꯛ ꯅꯣꯡꯆꯣꯂꯣꯝꯗ ꯆꯠꯈꯤꯕꯅꯤ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗꯒꯤ ꯎꯕ꯭ꯔꯥ ꯌꯦꯡꯁꯤ ꯐꯅꯤ ꯁꯔ ꯀꯔꯤꯝꯇ ꯍꯪꯖꯒꯦꯕ ꯁꯔ ꯀꯔꯤ ꯁꯣꯝꯒꯤ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯄꯥꯜꯂꯤꯕ CCTVꯁꯤꯕꯨ ꯑꯗꯨꯝ ꯌꯥꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯌꯥꯏꯌꯦ ꯁꯔ ꯀꯔꯤ ꯌꯦꯡꯕꯤꯒꯗꯕꯅꯣ ꯁꯔ ꯑꯩꯈꯣꯏ ꯀꯔꯤꯅꯣ CCTVꯗ ꯐꯨꯇꯦꯖ ꯑꯃꯈꯛ ꯌꯦꯡꯗꯕ ꯌꯥꯗ꯭ꯔꯦ ꯌꯥꯅꯤ ꯁꯔ ꯌꯥꯅꯤ ꯁꯣꯝꯗ ꯆꯪꯁꯟꯕꯤꯔꯣ ꯁꯔ ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ ꯁꯔ ꯒꯃꯥꯏ ꯑꯝꯇ ꯍꯧꯗꯣꯛꯑꯣ ꯐꯅꯤ ꯁꯔ ꯒꯃꯥꯏ ꯄꯨꯡ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯌꯦꯡꯒꯗꯕꯅꯤ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯒꯥꯔꯤ ꯃꯆꯥ ꯕꯥꯏꯛ ꯑꯃꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯄꯨꯈꯤꯕꯗꯣ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯉꯨ ꯐꯅꯤ ꯁꯔ ꯑꯩ ꯉꯥꯛꯇꯪ ꯌꯦꯡꯖꯒꯦ ꯁꯔ ꯁꯔ ꯀꯔꯤ ꯑꯦꯛꯁꯤꯗꯦꯟꯒꯨꯝꯕꯒꯤ ꯊꯤꯕꯤꯕ꯭ꯔꯥ ꯁꯔ ꯅꯠꯇꯦ ꯉꯁꯤ ꯑꯌꯨꯛꯇ ꯁ꯭ꯀꯨꯜ ꯀꯥꯔꯛꯈꯤꯕ ꯑꯉꯥꯡ ꯃꯃꯤꯡꯅ ꯂꯩꯁꯦꯝꯕ ꯀꯧꯕ ꯆꯍꯤꯁꯨ ꯌꯥꯝꯕ ꯅꯠꯇ꯭ꯔꯤ ꯆꯍꯤ 6 ꯂꯣꯝꯒꯤ ꯂꯦꯡꯒꯥ ꯑꯣꯏꯒꯗꯕ ꯑꯉꯥꯡ ꯑꯃꯅꯤ ꯚꯦꯟ ꯑꯃꯗ ꯃꯍꯥꯛ ꯇꯣꯡꯗꯨꯅ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯚꯦꯟ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯉꯥꯡꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯑꯉꯥꯡ ꯑꯗꯨ ꯐꯥꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯤ CCTV ꯐꯅꯌꯥꯝ ꯌꯥꯝꯃꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯌꯦꯡꯂꯤꯕꯁꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯝꯕꯤꯗ ꯆꯠꯈꯤꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯁꯔ ꯒꯃꯥꯏ ꯂꯩꯔꯕ꯭ꯔꯥ ꯁꯔ ꯁꯤꯗꯩꯗ ꯑꯃꯗꯤ ꯂꯩꯔꯦ ꯁꯔ ꯀꯗꯥꯏ ꯅꯝꯕꯔ ꯎꯕ ꯉꯝꯕ꯭ꯔꯥ ꯁꯔ ꯒꯥꯔꯤ ꯅꯝꯕꯔꯗꯤ ꯎꯕ ꯉꯝꯗꯦ ꯁꯔ ꯑꯗꯨꯕꯨ ꯁꯤꯒꯤ ꯕꯥꯏꯛ ꯑꯃꯗꯤ ꯁꯤꯗ ꯁꯔ ꯁꯤꯗꯩꯗ ꯑꯉꯥꯡ ꯑꯃ ꯃꯔꯛꯇ ꯇꯣꯡꯉꯒ ꯁꯔ ꯃꯤ ꯑꯅꯤꯁꯦ ꯑꯃꯅ ꯍꯦꯜꯃꯦꯠ ꯎꯞꯄꯤ ꯑꯗꯨꯒ ꯑꯃꯁꯤꯅ ꯁꯔ ꯃꯃꯥꯏ ꯈꯨꯝꯖꯜꯂꯤ sir. Chumani adudi. Makoi soidana oiragani. Adubu makoina nongchoklongda mu chakhribasidi. Karom saitam. Songi saiside mu CCTV di laiti. Adudi kamdogani torsti. Pare amugi yengbatabni. Sir, Santos, kari dore. Sir, ngasagi sim number do madugi mi mamingdu khange sir. Kari mi mamingdu khange heba. Sir, aduga magi address su khange. Aduga phone toraki mafam adudi. Sir, phone toraki mafam aduga magi mayunga di khara lamne. Kari adudi mafam aduda ngang phajindana thamambi. Quick, khathusi. Midugi manakta khathuna sanaba toksi. Yamnungari norbo. Gamai. Sir, video footage the lord bra. Sir, matik to luxury sir. Pare adudi. Hinabi ngakoi muksa charuki. Pani sir. Logamai. Khathusi lo. Santos, address su sabsana khangego. Sir, khangjari sir. Pare gamai. Chanaba to. Pani sir. No gidu lor bane. Poche da hapul orbo. Sir, song gidu lot to bolore sir. Kanta, na koi gidu kamdore. Sir, cement bag yankai. Sir, lot to bolu jare. Ai, moyendo phajana potu yo holayu. Ane, nahan jone thongan ona taina dana ne. Adigi chaka putha dana khotana dom tawdun le. Matam do pumang mang. Khara thuna bam tado. Phani sir. Kuri. Police ki gari lais. Come, side come. Cứ dù nhau rằng này cản thà cây nốt police lại rồi không gì sao sao cái đi mà si những thông tin thì đến gì mà này sao xuân đây này tôi sao xí đây này xong mà này sao cái đi lấy việc xong cái number 482 nó lấy number si xong cái number này có mà này sao tôi sao mà si cái number si phone có plug hú kí vậy sao ai number tôi không phải giờ cái đi hay là phone có plug hú kí vậy sir nong masida da pochei leibane na igi dukan sida naha ama khaglam masaksu ningthi nungai na khangodre masi helmet ma upaga sangpa aduga pochei khara mamal hangamaga ngihak nerga mak chatki bidigi di ai phone ji thi khangdo biwan adudi police tadi complain to biba sir phone ju kai na phabanati ai phone ju hana digi sining leibaga ai gi sida hardware gi tawri thabak siga di sir phone di sindaba yadabani na ai adum phatna ama sinjaraga sir phone ma dum paijaraba adudi manglem ko ba mioi ma business to ba mak ti khangbibra sir manglem hai sibu sir ai di thoina khangjaba leitre sir manglem ko ba mioi ma gi masano pa leisemba ko ba ma ngasi ayuk ma kidnap toki ma ki khungul lirap ko matamda aikoina adongi number sidigi kidnapper singaduna ransom haibadi sale gi demand torki kari hebe sir aina hana season number sina man hari number sina atop mafam location amadagi call torki
ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯗꯣꯝ ꯆꯦꯟꯅꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯁꯤꯝꯁꯤꯒꯤ ꯃꯄꯨ ꯑꯩꯈꯣꯏ ꯊꯤꯔꯛꯄꯅꯤ ꯁꯔ ꯃꯗꯨꯃꯗꯤ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯁꯔ ꯑꯩꯗꯤ ꯅꯣꯡꯉꯥꯟꯗꯒꯤ ꯅꯨꯡꯇꯥꯎꯕꯛꯁꯤꯗ ꯇꯧꯔꯤ ꯃꯌꯥꯝꯁꯤ ꯑꯩꯒꯤ ꯏꯆꯥꯅꯥꯎ ꯃꯌꯥꯝꯁꯤ ꯂꯩꯔꯤꯁꯤꯡꯁꯤꯒ ꯌꯨꯝ ꯁꯥꯕꯒꯤ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯑꯁꯤꯗ ꯌꯥꯝ ꯂꯩꯔꯤꯁꯦ ꯑꯩ ꯁꯔ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯁꯪꯖꯗꯕꯅꯤ ꯁꯔ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯇꯤ ꯃꯌꯥꯝ ꯂꯣꯏ ꯈꯪꯕꯤꯕꯅꯤ ꯁꯔ ꯑꯩꯅ ꯃꯤꯒꯤ ꯃꯆꯥ ꯐꯥꯔꯒꯗꯤ ꯁꯔ ꯑꯩꯅꯗꯤ ꯔꯦꯟꯁꯝ ꯇꯥꯟꯕꯒꯤ ꯊꯕꯛꯇꯤ ꯁꯔ ꯑꯩꯅ ꯇꯧꯖꯔꯣꯏ ꯑꯩꯈꯣꯏꯁꯨ ꯎꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯁꯨ ꯈꯪꯖꯔꯦ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯑꯗꯣꯝꯅ ꯐꯣꯟ ꯑꯃ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯐꯣꯟ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯗꯕꯅꯤ ꯁꯤꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯕꯗꯤ ꯀꯦꯁ ꯑꯗꯨꯗ ꯑꯗꯣꯝ ꯆꯦꯟꯅꯔꯣꯏꯗꯕ ꯃꯔꯝꯗꯤ ꯂꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯆꯦꯟꯅꯔꯤꯕꯁꯤꯅꯤ ꯑꯗꯣꯝꯒꯤ ꯁꯤꯝ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯀꯣꯜ ꯇꯧꯔꯒ ꯏꯃꯨꯡ ꯑꯗꯨꯗ ꯀꯤꯍꯜꯂꯤꯕꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗ ꯀꯤꯗꯅꯦꯄꯔꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯁꯤꯝꯁꯤꯡꯗꯨ ꯁꯤꯖꯤꯟꯅꯔꯕꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯂꯤꯁꯀꯤ ꯈꯨꯠꯇ ꯇꯥꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯃꯁꯤꯅ ꯍꯩꯁꯤꯡꯅ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯗꯨ ꯐꯥꯗ꯭ꯔꯤꯉꯩꯗ ꯅꯠꯇ꯭ꯔꯒ ꯐꯥꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯝ ꯈꯔ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯐꯣꯟꯁꯤꯡ ꯑꯁꯤ ꯍꯨꯔꯥꯜꯂꯒ ꯁꯤꯖꯤꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯕ꯭ꯂꯦꯛꯇꯒꯤ ꯁꯤꯝ ꯂꯩꯔꯒ ꯍꯥꯏꯕꯗꯤ ꯃꯁꯥꯒꯤ ꯃꯃꯤꯡ ꯅꯠꯇꯕ ꯃꯤ ꯑꯇꯣꯞꯄꯒꯤ ꯁꯤꯝ ꯁꯤꯖꯤꯟꯅꯔꯒ ꯀꯣꯜ ꯇꯧꯕ ꯃꯁꯤ ꯌꯥꯝꯅ ꯆꯠꯅꯩ ꯐꯔꯦ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯑꯣꯏꯔꯝꯂꯤꯕ ꯕꯤꯖꯤꯅꯦꯁ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯊꯕꯛ ꯃꯑꯣꯡ ꯃꯇꯧꯁꯤꯅꯗꯤ ꯑꯗꯣꯝꯕꯨꯗꯤ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗꯒꯤ ꯄꯣꯠ ꯃꯥꯡꯈꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅꯅꯤ ꯍꯥꯏꯕꯗꯤ ꯑꯗꯣꯝꯅ ꯀꯔꯝꯅ ꯈꯪ ꯁꯔ ꯑꯩꯒꯤꯁꯨ ꯀꯥ ꯑꯁꯤ ꯃꯅꯨꯡꯗ ꯁꯤꯗ CCTV ꯂꯩꯔꯤꯁꯦ ꯁꯔ ꯁꯤꯒꯤ ꯃꯄꯥꯟꯒꯤ ꯑꯃꯗꯤ ꯃꯅꯨꯡꯒꯤ ꯃꯁꯤꯒꯤ CCTVꯁꯤꯗꯒꯤ ꯈꯪꯕ ꯉꯝꯖꯕꯅꯤ ꯁꯔ ꯑꯣ ꯑꯗꯨꯗꯤ CCTVꯒꯤ ꯐꯨꯇꯦꯖꯇꯤ ꯂꯩꯖꯩ ꯁꯔ ꯑꯩ ꯐꯣꯟꯗꯐꯥꯎ ꯍꯥꯞꯂꯒ ꯊꯝꯖꯔꯕꯅꯤ ꯃꯥꯒꯤ ꯐꯣꯟ ꯍꯨꯔꯥꯟꯕꯒꯤ ꯃꯑꯣꯡꯗꯤ ꯌꯥꯝ ꯊꯤꯅ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯁꯔ ꯁꯤꯗ ꯌꯦꯡꯕꯤꯌꯨ ꯁꯔ ꯀꯗꯥꯏ ꯁꯔ ꯁꯤꯗ ꯂꯩꯖꯔꯦ ꯑꯣ ꯌꯦꯡꯕꯤꯌꯨ ꯁꯤꯗꯩꯗ ꯃꯥꯅ ꯄꯣꯠꯀꯤ ꯃꯃꯜꯁꯦ ꯍꯪꯉꯦ ꯁꯤꯗꯩꯗ ꯑꯃꯃꯨꯛ ꯍꯪꯉꯤ ꯑꯃꯃꯨꯛ ꯄꯨꯊꯣꯛꯍꯜꯂꯤ ꯑꯗꯨꯒ ꯁꯔ ꯃꯥꯅ ꯁꯤꯗꯩꯗ ꯑꯩꯉꯣꯟꯗ ꯁꯤꯗꯩ ꯄꯣꯠꯁꯦ ꯑꯝꯇ ꯌꯦꯡꯒꯦ ꯍꯥꯏꯅ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯊꯣꯛꯏꯉꯩꯗ ꯇꯨ ꯁꯔ ꯁꯤꯗꯩꯗ ꯑꯩꯒꯤ ꯐꯣꯟꯁꯦ ꯃꯥꯏ ꯐꯨꯔꯤꯠꯈꯥꯎꯁꯤꯗ ꯁꯤꯗ ꯍꯥꯞꯆꯤꯟꯈꯤꯕ ꯋꯥꯅꯤ ꯁꯔ ꯑꯣ ꯁꯔ ꯐꯣꯟꯒꯗꯤ ꯌꯥꯝꯅ ꯇꯥꯡꯕ ꯅꯠꯇꯦꯗ ꯀꯨꯏꯁꯨ ꯀꯨꯏꯔꯕ ꯐꯣꯟꯅꯤꯗ 이름 lumab은 유튜브가 yengbada ungna chaptana dum leiraba phone id adai hugi huranjara sunona khal sir adagi yimbiu si mamang thangusida bike to sida leiratu kari bike sida le oh bike number MN04 oh 5264 okay yam nungai adongi nakta lakudagi bike asigi number te khona khangjare yamna nungai jare sir masini sir kari kari tangai phadaba leirdi sir ai mateng pangjar su pangjak ai number si masina call torme haibadu sir ai syam nungai oh angang musa ma kidnap tobuda ai number du season rami phare du ai khoi mu yongnaba honajarki aduga sir dire matung manaudi phone hek mangkibaga police ta complaint tobi asigumba thawdoksing asidagi adom chena danabagidam phani sir ai khangjanjari sir phare du angaseng sanaba toksi phani sir asukari haigadamno khangre sir mathangdagi mathang ngasagi gari number khangdabdu sidagi gari number se soidana di khangani haibabu sir gari number se mukthi gadori sir gamai thibata masina tana khoi gi lambi mata lei gari number se kana gino aduga gari se huji kana da sinar sir gari se mo amanno oibanina to madagi lawbani sawbadi gon thokre sawbadi lawbani adu da mu gon thokre adu tawrena mari tawdun lei di sir somda mo angang da paisa pi de haibagi sir angang da sibna haloidra sir gamai adu su sumi ai gari number du thiringe da ai kari tobu ya ge do kom gengsi santos sir makhona call tobu location do sir madudi lamhang oibani na sir yum kai di kari gum amta thadi sir makhoi yamna haising ba mi ngakani lamhang da thoga makhona call to maramdi lamhang do orabadi makhoi gi khungul libang ngam dana bagi dama okay adudi makhoi ne kayam hena singi ai ne kayam hena tobu ngami habdu amu utpa tare dana amore gari number to kana gi registration lai habdu madu khangna na bagi dama yamni yangnam to honase phani sir sir phone lai sir DG ki phone ni hello sir oh inspector te tari ba pausibu nakoi karim ta case to luisam ngam dro bro auju phabu the case asibu kadai phabu kumang thokselge sir kidnapper sing ransom talame kari ransom lupa kya biyo haiba sir lupa lagyan khai haibor mali sir lupa lagyan khai adudi mung manung do pesa pibi adi angang ado khone sinagane haikra bro sir madu moi khona sinazarga tham akoi su police person ani imung adu de lady sir madu yamna phare case asi tamna sum chongthoradi lebai rang horokani nongmada case solution na yam kan hono pamang thak thoki ba ngang phabagi case ta angang halaga ora manung thapchal ga thambalai se solok thoki ba angang so si bakchang moina phangba adu yamna section ga dam imung manung do wakan thalo makoi selfie be adi akoi khangdana makoi na tongba to be adi habdu khangalu aduga police person ne thame hedu yam pare makoi imung adu yana kumna senalo pani sir akoi yam kan hono jari aduga utai progress kan kai lerba sir makoi ne season na riba simadu atopa miyo emadagi huran boiram aduga miyo edu su na zaruri aduga sir miyo edu di hardware gi yamna chakna toba miyo emakhang
ꯃꯍꯥꯛꯀꯤ ꯐꯣꯟꯗꯨꯁꯨ ꯀꯌꯥ ꯍꯦꯟꯅ ꯐꯠꯇꯦ ꯍꯥꯏꯕꯗꯒꯤ ꯄꯨꯂꯤꯁ ꯔꯤꯄꯣꯔꯠꯇ ꯐꯣꯟꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛ ꯀꯔꯤꯝꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯗꯦ ꯑꯗꯨꯒꯨꯝꯕꯗꯨ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤꯅ ꯈꯔ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯐꯣꯟ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯗꯕꯅꯤ ꯁꯔ ꯑꯩꯅꯁꯨ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ ꯐꯔꯦ ꯑꯇꯩ ꯑꯇꯩꯗꯤ ꯁꯔ CCTVꯗ ꯒꯥꯔꯤꯗꯨꯒꯤ ꯑꯩꯈꯣꯏꯅ ꯅꯝꯕꯔ ꯈꯪꯕ ꯉꯝꯖꯔꯦ ꯒꯥꯔꯤ ꯅꯝꯕꯔ ꯈꯪꯉꯦ ꯍꯥꯏꯕ ꯃꯥꯅꯤ ꯁꯔ ꯒꯥꯔꯤ ꯅꯝꯕꯔ ꯈꯪꯖꯔꯦ ꯍꯧꯖꯤꯛꯀꯤ ꯍꯥꯔꯗꯋꯦꯌꯔ ꯇꯧꯕ ꯅꯨꯄꯥꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯐꯣꯟ ꯍꯨꯔꯥꯟꯈꯤꯕꯗ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯃꯃꯥꯡꯗ ꯈꯥꯝꯕꯗꯒꯤ ꯒꯥꯔꯤꯗꯨꯒꯤ ꯅꯝꯕꯔꯗꯤ ꯈꯪꯖꯔꯦ ꯑꯗꯨꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯈ꯭ꯔꯣ ꯑꯩꯁꯨ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯇ ꯍꯥꯏꯈ꯭ꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯒꯥꯔꯤꯗꯨꯒꯤ ꯃꯗꯨꯒꯤ ꯗꯤꯇꯦꯜꯁꯨ ꯄꯤꯅꯅꯕ ꯑꯩ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯔꯒꯦ ꯐꯅꯤ ꯁꯔ ꯑꯗꯨꯒ ꯏꯟꯁꯄꯦꯛꯇꯔ ꯇꯉꯥꯏ ꯐꯗꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯊꯕꯛ ꯆꯤꯟꯕꯗꯒꯤ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯕꯁꯨ ꯇꯝꯐꯥꯗ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯌꯥꯒꯅꯤ ꯐꯅꯤ ꯁꯔ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯖꯔꯒꯦ ꯁꯔ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯐꯅꯤ ꯁꯔ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯀꯔꯤ ꯇꯧꯒꯅꯤ ꯁꯔ ꯒꯥꯡꯃꯩ ꯇꯉꯥꯏ ꯐꯗꯅ ꯒꯥꯔꯤ ꯑꯗꯨ ꯀꯅꯥꯒꯤ ꯃꯃꯤꯡꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯂꯩ ꯑꯗꯨꯒ ꯃꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯈꯪꯗꯣꯛꯅꯅꯕ ꯍꯣꯠꯅꯁꯤ ꯃꯔꯛ ꯑꯁꯤꯗ ꯏꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯔꯦꯟꯁꯝ ꯇꯥꯜꯂꯛꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯁꯤ ꯐꯅꯤ ꯁꯔ 이봉 어코이 너희는 호너리버시고 그다이 퍼부 호너리버노 아이코이들이 그리마도수 강한데 아이코이 이사도 퍼부 오이긴 해봐 타자트 야르가디 아이코이 비사세 비르가 아이코이는 독포 독자르게 봐 야마 와로 비비아디 아이코이 살코이나 얌깐 호너리번 마시드 야마 코이나 타자 비데버도 비건 야마나 당거들부 공탕도 아퍼부 공탕나디 야마 아시고 마탐도 셀록 토크르가 아시 박상 오이나 펑부 깨아므럼 여르번 나티 그리기 모코이나 페샤 로르가 이사부 모코이나 핫거드기 ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯗꯨ ꯄꯩꯁꯥ ꯅꯠꯇ꯭ꯔꯣ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯁꯦꯜ ꯑꯗꯨ ꯄꯤꯔꯕꯗꯤ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯅ ꯏꯆꯥꯕꯨ ꯍꯥꯠꯀꯗꯒꯦ ꯌꯥꯝꯕꯅ ꯋꯥꯁꯤ ꯀꯔꯤꯝꯇ ꯊꯥꯖꯕꯤꯗ꯭ꯔꯦ ꯊꯥꯖꯕ ꯊꯥꯖꯗꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯨ ꯀꯟꯖꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯊꯤꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯨ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯍꯌꯦꯡ ꯃꯗꯨꯒꯤ ꯗꯥꯏꯇ꯭ꯋꯗꯨ ꯅꯈꯣꯏꯅ ꯂꯧꯕꯤꯒꯗ꯭ꯔꯣ ꯌꯥꯝꯕ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯑꯐꯕꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯕꯨ ꯄꯩꯁꯥ ꯄꯤꯔꯨꯕꯗꯒꯤ ꯑꯗꯣꯝꯒꯤ ꯏꯆꯥꯗꯨ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯦ ꯍꯥꯏꯔꯕꯗꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯕꯤꯒꯗꯧꯔꯤꯕ ꯃꯗꯨ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯊꯤꯅꯖꯔꯒꯦ 이봉 ꯌꯥꯔꯒꯗꯤ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄꯤꯈ꯭ꯔꯣ ꯅꯈꯣꯏ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯑꯩꯈꯣꯏꯅꯦ ꯏꯆꯥꯗꯨ ꯀꯟꯅꯅꯕ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯍꯣꯠꯅꯖꯔꯒꯦ ꯅꯈꯣꯏ ꯌꯥꯎꯕꯤꯔꯅꯨ ꯑꯩꯈꯣꯏ ꯃꯈꯣꯏꯅ ꯄꯤꯌꯨ ꯍꯥꯏꯕ ꯂꯨꯄꯥ ꯂꯥꯛ 50ꯗꯣ ꯁꯤꯗ ꯂꯩꯔꯦ ꯃꯁꯤꯒꯤ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏ ꯄꯤꯖꯔꯒꯦ ꯃꯈꯣꯏꯅ ꯀꯣꯜ ꯍꯦꯛ ꯂꯥꯛꯄꯒ ꯃꯈꯣꯏꯒꯤ ꯃꯐꯝꯗꯣ ꯑꯩꯈꯣꯏ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯒꯅꯦ ꯑꯩꯈꯣꯏ ꯁꯦꯜꯁꯨ ꯄꯤꯖꯔꯨꯔꯒꯦ ꯏꯆꯥꯁꯦ ꯑꯩꯈꯣꯏ ꯀꯟꯅꯕ ꯍꯣꯠꯅꯖꯔꯒꯦ ꯅꯈꯣꯏ ꯌꯥꯎꯕꯤꯔꯅꯨ ꯄ꯭ꯂꯤꯖ ꯏꯌꯥꯝꯕꯒꯤ ꯉꯥꯏꯈꯣ ꯀꯣꯜ ꯂꯥꯛꯑꯦ ꯌꯥꯔꯦ ꯄꯥꯏꯈꯠꯄꯤꯔꯣ ꯍꯜꯂꯣ ꯅꯈꯣꯏ ꯀꯝꯗꯧꯔꯦ ꯁꯦꯜꯗꯨ ꯂꯩꯖꯔꯦ ꯁꯦꯜꯗꯣ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯗꯅ ꯂꯨꯄꯥ ꯂꯥꯛ 50 ꯆꯞ ꯆꯥꯅ ꯂꯩꯖꯔꯦ ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯄꯨꯂꯤꯁꯇ ꯀꯔꯤꯃꯇ ꯄꯥꯎ ꯄꯤꯗꯦ ꯅꯠꯇ꯭ꯔꯥ ꯄꯨꯂꯤꯁ ꯑꯝꯇ ꯌꯧꯗꯦ ꯄꯨꯂꯤꯁꯇ ꯀꯔꯤꯃꯇ ꯑꯩꯈꯣꯏ ꯄꯥꯎ ꯄꯤꯗꯦ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃꯇꯪ ꯑꯩꯈꯣꯏꯗ ꯐꯪꯕ ꯇꯥꯔꯗꯤ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨꯝ ꯁꯤꯔꯦ ꯍꯥꯏꯅ ꯈꯜꯂꯣ ꯅꯠꯇꯦ ꯏꯆꯥꯅꯨꯄꯥꯗꯨ ꯈꯨꯠ ꯊꯥꯕꯤꯒꯅꯨ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯑꯁꯦꯡꯕ ꯉꯥꯛꯇꯅꯦ ꯍꯥꯏꯖꯔꯤꯕꯁꯦ ꯏꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯗꯅꯦ ꯀꯔꯤꯝꯇ ꯑꯇꯩ ꯑꯀꯥꯏ ꯀꯔꯤꯝꯇ ꯄꯤꯕꯤꯒꯅꯨ ꯅꯈꯣꯏꯅ ꯄꯥꯝꯕ ꯂꯨꯄꯥ ꯂꯥꯛ 50ꯗꯣ ꯑꯩ ꯁꯣꯏꯗꯅ ꯄꯤꯖꯔꯒꯦ ꯀꯗꯥꯏꯗ ꯄꯨꯖꯔꯣ ꯍꯥꯏꯕꯅꯣ ꯃꯐꯝꯗꯨ ꯇꯥꯛꯄꯤꯌꯨ ꯀꯗꯥꯏꯗ ꯄꯨꯖꯔꯣ ꯍꯥꯏꯕꯅꯣ ꯃꯐꯝꯗꯨ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯍꯧꯖꯤꯛꯇꯒꯤ ꯑꯩꯈꯣꯏꯅ ꯅꯈꯣꯏꯗ ꯃꯐꯝꯗꯨ ꯍꯥꯏꯕꯤꯔꯣ ꯅꯈꯣꯏꯗ ꯍꯧꯖꯤꯛ ꯃꯐꯝ ꯍꯥꯏꯔꯨꯔꯕꯗꯤ ꯅꯈꯣꯏꯅ ꯄꯨꯂꯤꯁꯇ ꯁꯣꯏꯗꯅ ꯍꯥꯏꯈꯤꯒꯅꯤ ꯅꯈꯣꯏꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯑꯒ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯅꯣꯏꯕꯨ ꯂꯥꯛꯎ ꯍꯥꯏꯒꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯃꯗ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯥꯏꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯑꯣꯏꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯆꯞ ꯆꯥꯕ ꯃꯐꯝ ꯑꯃ ꯍꯥꯏꯕ ꯌꯥꯗꯦ ꯃꯐꯝꯁꯦ ꯍꯥꯏꯗꯣꯛꯂꯨꯔꯕꯗꯤ ꯅꯈꯣꯏꯅ ꯄꯨꯂꯤꯁꯇ ꯇꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯨꯟꯅ ꯈꯪꯉꯤ ꯑꯗꯨꯒ ꯀꯦꯁ ꯑꯁꯤꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯇꯨꯃꯤꯟꯅ ꯂꯩꯇꯦ ꯑꯩꯈꯣꯏꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯃꯗꯤ ꯈꯨꯡꯒꯨꯜ ꯂꯤꯔꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯈꯪꯉꯤ ꯑꯉꯥꯡ ꯑꯃ ꯐꯥꯈꯤꯕꯗ ꯄꯨꯂꯤꯁꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯗ꯭ꯔꯕ ꯋꯥꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯀꯥ ꯌꯦꯡꯗꯨꯅ ꯅꯈꯣꯏ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯔꯣꯏꯕꯗꯁꯨ ꯍꯥꯏꯔꯤ ꯈꯖꯤꯛꯇꯪ ꯄꯨꯂꯤꯁꯇ ꯏꯪꯒꯤꯠ ꯄꯤꯔꯦ ꯍꯥꯏꯕꯗꯨ ꯈꯪꯂꯕꯗꯤ ꯅꯆꯥꯅꯨꯄꯥ ꯁꯤꯔꯦ ꯍꯜꯂꯣ ꯀꯣꯜꯁꯦ ꯊꯝꯈ꯭ꯔꯦꯅꯦ ꯇꯥꯕꯤꯔꯦꯗ꯭ꯔꯥ ꯄꯨꯂꯤꯁꯇ ꯏꯪꯒꯤꯠ ꯍꯦꯛ ꯄꯤꯕꯒ ꯅꯆꯥꯅꯨꯄꯥꯗꯨ ꯁꯤꯅꯤ ꯍꯥꯏꯔꯤꯁꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯌꯥꯔꯒꯗꯤ ꯃꯐꯝꯁꯤꯗꯒꯤ ꯆꯠꯄꯤꯈ꯭ꯔꯣ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯑꯩꯈꯣꯏꯅ ꯏꯆꯥꯅꯨꯄꯥꯗꯨ ꯐꯪꯉꯀꯥꯟꯗ ꯐꯪꯉꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇ ꯑꯗꯨꯝ ꯄꯥꯎ ꯄꯤꯖꯔꯒꯦ ꯌꯥꯔꯦ ꯌꯨꯝ ꯑꯁꯤꯗꯒꯤ ꯅꯈꯣꯏ ꯆꯠꯄꯤꯔꯣ ꯄ꯭ꯂꯤꯖ ꯅꯈꯣꯏ ꯌꯨꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇ ꯆꯠꯄꯤꯔꯣ ꯄ꯭ꯂꯤꯖ ꯅꯈꯣꯏ ꯑꯃꯨꯛꯇ ꯆꯠꯄꯤꯔꯣ ꯌꯥꯝꯕ ꯋꯥꯈꯜꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯌꯨ ꯀꯩꯗꯧꯕꯒꯤ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯃꯇ ꯇꯥꯕꯤꯗ꯭ꯔꯕꯣ ꯅꯌꯥꯝꯕꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ ꯑꯩꯈꯣꯏ ꯊꯦꯡꯅꯖꯔꯒꯦ ꯄꯨꯝꯅꯃꯛꯇꯣ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯑꯣꯏꯖꯔꯒꯦ ꯁꯣꯏꯔꯁꯨ ꯁꯣꯏꯗ꯭ꯔꯁꯨꯅꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯣꯏꯖꯔꯒꯦ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄꯤꯈ꯭ꯔꯣ ꯅꯈꯣꯏꯅ ꯁꯨꯝ ꯃꯐꯝ ꯑꯁꯤꯗ ꯂꯩꯁꯜꯂꯕꯗꯤ ꯏꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯒꯅꯤ ꯅꯈꯣꯏ ꯆꯠꯄꯤꯈ꯭ꯔꯣ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄꯤꯈ꯭ꯔꯣ ꯅꯈꯣꯏ ꯆꯠꯄꯤꯈ꯭ꯔꯣ ꯀꯔꯤꯅꯣ ꯇꯥꯟꯖꯥꯁꯤꯗ ꯑꯃꯨꯛ ꯒꯥꯔꯤ ꯄꯨꯂꯤꯁ ꯑꯃꯨꯛ ꯂꯥꯛꯁꯜꯂꯛꯏ ꯃꯥꯜꯂꯤ ꯑꯅꯤꯁꯤ ꯆꯠꯂꯣ ꯍꯥꯏꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯑꯅꯤ ꯑꯃ ꯂꯥꯛꯁꯜꯂꯛꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯑꯃꯨꯛ ꯀꯧꯔꯤꯔꯣ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯑꯩꯈꯣꯏ ꯁꯥꯔꯈꯣꯏ ꯆꯪꯒꯅꯤ
ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯈꯟꯅꯁꯤ ꯌꯥꯝꯕ ꯑꯃꯨꯛꯇ ꯐꯥꯗꯕꯤꯌꯨ ꯕꯤꯃꯣ ꯔꯥꯍꯨꯜ ꯁꯥꯔ ꯍꯧꯖꯤꯛꯁꯨ ꯀꯣꯜ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ ꯁꯥꯔ ꯀꯔꯤ ꯀꯣꯜ ꯑꯃꯨꯛ ꯂꯥꯛꯑꯝꯃꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯐꯝ ꯁꯥꯔ ꯃꯐꯝꯗꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯁꯥꯔ ꯑꯣꯀꯦ ꯃꯈꯣꯏ ꯌꯥꯝꯅ ꯁꯤꯡꯅ ꯊꯕꯛꯁꯦ ꯇꯧꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯈꯣꯡꯊꯥꯡꯁꯤ ꯆꯦꯛꯁꯤꯟꯅ ꯄꯥꯏꯈꯤꯗꯕ ꯌꯥꯔꯣꯏ ꯁꯥꯔ ꯌꯥꯔꯒꯗꯤ ꯁꯥꯔ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯆꯠꯄꯤꯔꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯅꯅꯕ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯑꯩꯈꯣꯏ ꯏꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯀꯟꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯣꯠꯅꯖꯔꯒꯦ ꯁꯥꯔ ꯃꯪꯂꯦꯝ ꯑꯗꯣꯝꯒꯤ ꯋꯥꯐꯝꯗꯣ ꯑꯔꯥꯟꯕꯅꯤ ꯑꯗꯣꯝꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯏꯆꯥ ꯐꯪꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ CCTVꯗꯒꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯕꯥꯏꯛ ꯑꯃ ꯐꯪꯉꯤ ꯕꯥꯏꯛ ꯑꯁꯤ ꯈꯣꯡꯒꯨꯜ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯊꯪ ꯑꯃꯨꯛ ꯂꯤꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯁꯤ ꯈꯛꯇ ꯅꯠꯇꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯇꯧꯔꯛꯂꯤꯕ ꯀꯣꯜ ꯃꯁꯤꯒꯤ ꯃꯄꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯃꯇꯝꯗ ꯅꯤꯡꯊꯧꯖꯝ ꯙꯤꯔꯦꯟ ꯀꯧꯕ ꯍꯥꯔꯗꯋꯦꯌꯔ ꯍꯥꯡꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯗꯒꯤ ꯐꯣꯟꯁꯨ ꯍꯨꯔꯥꯟꯈꯤꯕꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯩꯈꯣꯏ ꯙꯤꯔꯦꯟꯁꯨ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯂꯣꯏꯅ ꯁꯥꯟꯅꯔꯦ ꯑꯁꯦꯡꯕꯗꯤ ꯙꯤꯔꯦꯟꯒꯤ ꯗꯨꯀꯥꯟꯗ ꯍꯨꯔꯥꯟꯕ ꯆꯪꯉꯛꯄ ꯃꯇꯝꯗ ꯍꯨꯔꯥꯜꯂꯤꯕ ꯅꯨꯄꯥꯁꯤꯅ ꯃꯍꯥꯛꯅ ꯊꯧꯔꯤꯕ ꯕꯥꯏꯛ ꯑꯁꯤꯒ ꯑꯉꯥꯡ ꯑꯁꯤ ꯄꯨꯔꯒ ꯆꯠꯈꯤꯕ ꯕꯥꯏꯛ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯔꯤ ꯁꯥꯔ ꯑꯗꯨꯗꯤ ꯃꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕꯤꯔꯕ꯭ꯔꯥ ꯑꯗꯨꯅꯤ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯑꯁꯦꯡꯕꯁꯤꯡ ꯑꯗꯣ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯄꯨꯊꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯉꯝꯗꯕꯅꯤನ ꯃꯇꯝ ꯈꯖꯤꯛꯇꯪ ꯆꯪꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏ ꯕꯥꯏꯛꯁꯤ ꯃꯊꯪ ꯈꯣꯡꯒꯨꯜ ꯂꯩꯔꯤ ꯕꯥꯏꯛꯁꯤ ꯑꯃꯅ ꯑꯃꯗꯒꯤ ꯌꯣꯟꯈꯤꯕꯅꯤ ꯑꯃꯅ ꯑꯃꯗꯒꯤ ꯌꯣꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯤ ꯍꯧꯖꯤꯛ ꯆꯠꯂꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯕ ꯍꯣꯠꯅꯔꯤ ꯃꯔꯛ ꯑꯁꯤꯗ ꯑꯩꯅ ꯈꯪꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯁꯥꯔ ꯃꯪꯂꯦꯝꯅ ꯕꯤꯖꯤꯅꯦꯁ ꯇꯧꯏ ꯍꯥꯏꯔꯕꯅꯤꯅ ꯁꯥꯔ ꯃꯪꯂꯦꯝꯅ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯤ ꯁꯥꯔ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯤ ꯃꯆꯥꯅꯤ ꯌꯥꯝꯅ ꯆꯥꯎꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯔꯕꯗꯤ ꯑꯗꯣꯝꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗ ꯀꯔꯤꯅꯣ ꯃꯔꯨꯑꯣꯏꯅ ꯇꯧꯔꯤꯁꯤ ꯁꯥꯔ ꯑꯩꯒꯤꯁꯤ ꯂꯝ ꯌꯣꯟꯕ ꯈꯣꯠꯄꯒꯤ ꯊꯕꯛꯁꯨ ꯑꯗꯨꯒ ꯄꯣꯠꯆꯩ ꯌꯣꯟꯕꯒꯤꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ ꯃꯁꯤ ꯈꯛꯇ ꯅꯠꯇꯦ ꯇꯣꯉꯥꯟꯕ ꯑꯦꯛꯁꯄꯣꯔꯠ ꯏꯝꯄꯣꯔꯠꯀꯤ ꯑꯩ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯀꯌꯥꯁꯨ ꯇꯧꯖꯩ ꯑꯗꯨꯗꯤ ꯑꯗꯣꯝꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯂꯥꯛꯂꯒ ꯑꯗꯣꯝꯒꯤ ꯈꯨꯠꯇ ꯄꯩꯁꯥ ꯂꯩꯕꯒꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯒ ꯂꯝ ꯂꯩꯕ ꯌꯣꯟꯕꯒꯤ ꯋꯥꯔꯤ ꯃꯤꯉꯣꯟꯗꯒꯗꯤ ꯁꯥꯗꯣꯛꯈꯤꯕ ꯂꯩꯕ꯭ꯔꯥ ꯁꯥꯔ ꯃꯗꯨꯒꯤ ꯃꯇꯥꯡꯗꯣ ꯁꯥꯔ ꯑꯩꯅ ꯈꯪꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯩꯁꯥ ꯂꯩꯕ ꯈꯣꯠꯄ ꯋꯥꯖꯥꯎꯁꯦ ꯌꯥꯝꯅ ꯆꯥꯎꯅ ꯉꯥꯡꯕ ꯑꯩꯅꯗꯤ ꯃꯉꯣꯟꯗ ꯍꯥꯏꯕꯅꯤ ꯃꯤꯉꯣꯟꯗꯅꯦ ꯈꯨꯠꯇ ꯄꯩꯁꯥ ꯂꯩꯕꯁꯦ ꯋꯥꯔꯤ ꯁꯥꯒꯅꯨ ꯄꯣꯠꯆꯩ ꯂꯩꯁꯟꯕ ꯈꯣꯠꯆꯟꯕ ꯂꯟ ꯊꯨꯝ ꯂꯦꯞꯄꯒꯤ ꯃꯇꯥꯡꯁꯤꯁꯨ ꯃꯤꯉꯣꯟꯗꯗꯤ ꯀꯥ ꯍꯦꯟꯅ ꯍꯥꯏꯒꯅꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅꯅꯦ ꯂꯨꯄꯥ ꯂꯥꯛ ꯑꯗꯨꯗ ꯄꯣꯠ ꯂꯩꯔꯦ ꯑꯗꯨ ꯇꯧꯔꯦ ꯃꯥ ꯕꯤꯖꯤꯅꯦꯁꯀꯤ ꯃꯐꯝꯗ ꯁꯤꯒꯨꯝꯕ ꯋꯥꯔꯤ ꯁꯥꯕ ꯌꯥꯝꯅ ꯂꯩ ꯑꯣ ꯑꯗꯨꯗꯤ ꯁꯥꯔ ꯃꯥꯂꯦꯝ ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯗꯣꯝꯒꯤ ꯈꯨꯠꯇ ꯄꯩꯁꯥ ꯂꯩꯕ ꯀꯥꯟꯗ ꯀꯅꯥꯒꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯈꯤꯕ ꯂꯩ ꯑꯩ ꯋꯥꯔꯤ ꯁꯥꯕꯗꯤ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯕꯨ ꯑꯗꯨꯗꯤ ꯁꯤꯒꯤ ꯕꯥꯏꯛ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯁꯤꯒꯤ ꯕꯥꯏꯛ ꯃꯆꯨꯁꯤ ꯑꯗꯣꯝꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯕꯥꯏꯛꯁꯤ ꯈꯥꯝꯃꯒ ꯃꯁꯤ ꯇꯣꯡꯂꯒ ꯂꯥꯛꯄ ꯃꯤꯒꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯈꯤꯕ ꯂꯩꯕ꯭ꯔꯥ ꯃꯁꯤꯗꯤ ꯁꯨꯔꯁ ꯍꯥꯏꯕ ꯅꯍꯥ ꯑꯃ ꯂꯩ ꯃꯥꯅ ꯂꯝ ꯑꯃꯒꯤ ꯃꯇꯥꯡꯗ ꯑꯩꯉꯣꯟꯗ ꯍꯪꯉꯝꯕ ꯂꯩ ꯁꯥꯔ ꯃꯁꯤꯗꯤ ꯁꯨꯔꯁ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯒꯤ ꯃꯥꯒꯤ ꯕꯥꯏꯛꯅꯤ ꯀꯔꯤ ꯍꯥꯏꯕ ꯁꯨꯔꯁ ꯍꯥꯏꯔꯤꯕꯗꯨꯒꯤ ꯕꯥꯏꯛꯅꯤ ꯍꯥꯏꯕ ꯁꯨꯔꯁꯀꯤ ꯑꯦꯗ꯭ꯔꯦꯁꯇꯤ ꯁꯥꯔ ꯃꯥꯒꯤ ꯑꯦꯗ꯭ꯔꯦꯁꯇꯤ ꯆꯞ ꯆꯥꯕ ꯁ꯭ꯋꯥꯏꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯐꯝ ꯖꯒꯥ ꯑꯃꯗꯤ ꯆꯥꯎꯔꯥꯛꯄꯗꯤ ꯈꯪꯉꯤ ꯃꯌꯨꯝ ꯊꯣꯡꯒꯥꯟꯗꯣ ꯁꯤꯅꯤ ꯍꯥꯏꯕ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯁꯥꯔ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯤ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤ ꯀꯔꯤ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯌꯥꯎꯏ ꯍꯥꯏꯕ ꯌꯥꯎꯔꯤ ꯁꯥꯔ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯣ ꯑꯃꯨꯛꯇ ꯄꯤꯔꯛꯑꯣ ꯐꯅꯤ ꯁꯥꯔ ꯁꯟꯇꯣꯁ ꯁꯥꯔ ꯃꯈꯣꯏꯅ ꯂꯃꯥꯡꯗ ꯂꯣꯀꯦꯁꯟ ꯑꯣꯏꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯤꯒꯤ ꯅꯝꯕꯔꯁꯤꯁꯨ ꯂꯣꯀꯦꯁꯟ ꯑꯣꯏꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯈꯪꯅꯅꯕꯒꯤꯗꯃꯛ ꯁꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔꯗ ꯍꯥꯏꯈꯣ ꯐꯅꯤ ꯁꯥꯔ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯀꯣꯜ ꯇꯧꯔꯝꯃꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏ ꯃꯐꯝꯗꯤ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ ꯁꯥꯔ ꯃꯐꯝꯗꯤ ꯍꯥꯏꯔꯛꯇ꯭ꯔꯤ ꯐꯔꯦ ꯑꯗꯣꯝꯗꯤ ꯃꯈꯣꯏꯅ ꯀꯣꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯃꯐꯝꯗ ꯂꯥꯛꯎꯒꯦ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯍꯪꯕꯤꯌꯨ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯄꯩꯁꯥꯗꯨ ꯄꯨꯔꯒ ꯆꯠꯄ ꯇꯥꯔꯦ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯈꯨꯗꯛ ꯑꯗꯨꯗ ꯐꯥꯔꯒ ꯑꯗꯣꯝꯒꯤ ꯏꯆꯥꯕꯨ ꯑꯩꯈꯣꯏꯗ ꯑꯗꯣꯝꯗ ꯈꯨꯠꯁꯤꯟꯅꯕ ꯁꯥꯔ ꯃꯗꯨꯕꯨ ꯁꯣꯏꯗ꯭ꯔꯕ꯭ꯔꯥ ꯁꯥꯔ ꯑꯗꯨꯒ ꯁꯨꯔꯁ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤꯕꯨ ꯁꯣꯏꯗ꯭ꯔꯕ꯭ꯔꯥ ꯃꯥꯅꯤ ꯁꯨꯔꯁ ꯍꯥꯏꯔꯤꯕꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯁꯨꯔꯁꯀꯤ ꯃꯃꯥꯡꯗ ꯑꯗꯣꯝꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯅꯣꯡꯃ ꯑꯩꯅ ꯇꯥꯃꯣꯂꯦ ꯀꯝꯗꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤ ꯏꯕꯨꯡꯉꯣ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯅꯪꯕꯣ ꯇꯥꯃꯣꯂꯦ ꯁꯨꯝ ꯊꯕꯛ ꯑꯃ ꯁꯨꯝ ꯀꯥꯕꯛ ꯇꯧꯖꯕꯅꯤ ꯑꯗ ꯁꯦꯜ ꯈꯔ ꯁꯨꯝ ꯇꯨꯡꯁꯤꯟꯖꯕ ꯑꯗ ꯑꯩꯁꯨ ꯂꯝ ꯃꯆꯥ ꯑꯃꯇꯪ ꯁꯨꯝ ꯌꯦꯡꯖꯒꯦꯅ ꯇꯧꯕꯗ ꯇꯥꯃꯣꯂꯦ ꯕꯤꯖꯤꯅꯦꯁ ꯀꯥꯏꯁꯨ ꯇꯧꯕ ꯌꯥꯕ ꯁꯣꯔꯣꯛ ꯃꯄꯥꯟ ꯑꯣꯏꯅꯁꯨ ꯂꯩꯕ ꯌꯥꯝꯅꯗꯤ ꯇꯥꯡꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯃꯇꯪ ꯁꯨꯝ ꯈꯪꯖꯅꯤꯡꯕ ꯑꯗꯨꯗꯤ ꯂꯥꯛ 39 ꯃꯗꯨꯒꯤ ꯖꯒꯥ ꯑꯃ ꯑꯣꯏꯅꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯌꯣꯜꯂꯤ ꯑꯁ ꯄꯩꯁꯥꯗꯤ ꯌꯥꯝꯅ ꯌꯥꯡꯉꯕꯅꯤ ꯃꯣꯏꯁꯤꯗꯤ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏꯗꯤ ꯁ꯭ꯋꯥꯏꯁꯦ ꯂꯝꯗꯨ ꯄꯤꯊꯣꯛꯑꯝꯃꯒ ꯑꯇꯣꯞꯄ ꯖꯒꯥꯗ ꯈꯤꯇꯪ ꯍꯥꯏꯊꯔꯒ ꯂꯧ ꯑꯃ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯅ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯦ ꯁꯤꯗꯤ ꯆꯞ ꯆꯥꯔꯦꯍꯦ ꯂꯥꯛ 39ꯁꯦ ꯌꯥꯒꯗ꯭ꯔꯣ ꯑꯁ ꯇꯥꯃꯣꯂꯦ ꯈꯤꯇꯪ ꯇꯥꯕꯗ ꯂꯥꯛ 22-23 ꯑꯗꯥꯏꯗꯒꯥꯏꯗꯤ ꯂꯩꯔꯣꯏꯗ꯭ꯔꯥ ꯑꯁ ꯀꯗꯥꯏꯗꯩꯅꯣꯗ ꯍꯧꯖꯤꯛꯄꯨ ꯂꯥꯛ 22-23 ꯀꯔꯤ ꯕꯤꯖꯤꯅꯦꯁ ꯇꯧꯗꯣꯏꯅꯣ ꯑꯗꯨꯁꯨ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯁꯣꯔꯣꯛ ꯃꯄꯥꯟꯒꯤ ꯂꯝꯗꯨꯕꯨ ꯂꯨꯄꯥ ꯂꯥꯛ 22-23 ꯑꯗꯨꯗꯤ ꯐꯪꯉꯣꯏꯍꯦ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩ
ngarang na hani na amagi mi yolido sukatani chawrido aigi hani jaga do khoi babung khoina ne na wai moi na hawring de lormani direct lupa lak yang kain si in cash thinner ga si urba sa tu si lei si lak yang kain si je direct thinner ga ne luida gari bani si oh adudi mahaki mamang de lupa lak yang kai adudi angang phari basiga angang kidnap tor si ga khenari si sumnatangi numit ni khaktani chume adudi mathangi numitana ningthogjam dhirengi dukandagi mobile phone huran mathangi ahum suba numitana adongi chanupa kidnap toba hojik numisu tasalakador adu makoina call toroglabadi makoina haiba mafam adu satkadaba aduga makoina call toroktragana aikoina hoji hojik location thiriba jaga sida makoi bu chalaga aikoina irai laina makoi bu phaba haibse soidram santos kari paul sir aina service provider de haikre sir yaringa dikhar thurani pare duri akoi gari thogjan bausi aduga makoi bu mafam adu gi direct phanan hunasi phani sir adudi sir male aikoi police person ani mafam sile aduga aikoi khangandana thabak ki pangthopigan aikoina haijerbesi aikoi adongi sanu pa soidana putokan hojik suresh ko bo miyo am senari haibna khanglabani na Suresh ka kana ka wari sanai Suresh ka kana ka loine Suresh ka loine riba number anak pasing du kana kana no aikoi soidena puthoga makoi puna maksing du phagana na makoi kunaki phani sir sir yaragadi isanu pa gi punchiri kan biyo kas aikoi bu thajabi aikoi soidena dongi isanu pa bu kan angang sing aikoi chana putoksi phani sir Suresh kamai tawdino nu chisu mu khara khara khiksale kamai tawdino torsibo yani uncle akoi mama papa gi manakta tinbiyo akoi mama papa gi manakta tinbiyo ai tumi lai masi de mathong maram khang pakap ta kapi pangang masi ko hatok tur masi samtang ai ko mani nang na ngang je tam hat paga tu paga am pandan nai ko loina paisa du mama pana ne loina phitale ramne tabak se nga ki matung ne loina pangtho adam namita salani stedi khara khara mama paga thabak se ko na pangtho adam mama ko ngari se aikoi bu sakhang dana ba aikoi gi sakhaji tong uki bedane puno makhang ga don aduga ore dana se sigi pikli bangang sina su aikoi khangan biya da na ha digi mai si yesin ni sin le resi ke ha da war bana se asras na kuni aikoi na ha digi mai di yesali ha babu aikoi na tahuk da thabam di le rin karino angang sina koi masak ga hero asadu gi wana tin nang na su mani aina su suras aduga Deven kaurisi angang sina khoi mingji khangni si mana mo khoi mingji da haido di kamdo ba khoine khoi din han dei khangde na mai di mana khangdana bi yesale hai babu khoine adudi khoine mingde dum kaure adudi mana uncle mani uncle suras uncle Deven haradi thabak silore nang na kokti leidana adubo kaisu khalon nangna pamadu pangthokpa dare da sel du hek phangbaga angang se hatoga thamama thabani maduna tana aikhoi gi lambi amata laiti uncle ai bo happy gano uncle ai tumile sima thongram khangdane ai bo happy gano wari khajik tang chana ba yabana di ma ne tak khangda balitin ma te yoksale kari ne asudi police ki sarin kino police hai agado pai sonda chenki na butok kai nuni karom chen du no so so di tawsi bo kamai ta ai nako tumile kom ting singako jangal loina kaso maning se loina ba raw tu amata chelen ki ba yabana de sir yargi angang du kan no loiba sir loina no ne ka ba hato jigo sir kamai ga ko ai yam tom khoi khangnan ke suras na ki khonggu singa ai khoi de yam no thona changjau maduna no khoi ki khwai de ge phoboi gani ai khoi na hari basini aikoina manungda changlangabadi nokhoi aphaboiroi aduga angang adu su tekta kaide nokhoi na thamgadabani karigo angang adu khudong thiba tarabadi nokhoi puna mak amata hingloi karigo police na round to sangre kamai tong nomai sing maru kya kya yongnari as aigi maru mari nangi aigi ni manga aigi maru tare katani kamai tong changlabadi makhoi loina tatpa tabani aduga angang asigan pointor ga aikoi mafam stigi na thokkin phonasi chingsro angado machin menjalo tumile sura machin menjalo suras na ki matam laitre aikoi na hari basida anda bu tholok ta tarabadi manung da chalap tuna khoi na nokhoi bu khut tharagani aikoi na hari basani angang do tek ta kai da puthor ko nokhoi ya phoboi gani
angang atu khudong thiba thokpa tarbadi nakhoi afaboi ra habasi kaugunu suraj atoba matam da khoi da surrender tau sir makhoi tumina lekhe sir manung da sanguna phadong male sir makhoi kari mata haidre nakhoi ngonda cover tor ai dum sang sir ai silaki sir gamai ai gi tung dalo phani sir asi de noina ka pai tan ja si soi dan phangani kadong da lele sida sang hey noina ka pai sir sir pani sir ngako oh yadrabani na Kong da pale kong da kari say nung may kamay pani sir nung may igas pa na tawlin na kong da maru pale kam daw wa ani mo di ka tayo sakra kari nun eh ngon ta ka sino may kape nga kong kamay ay toke kong da pale kong da ama chicho ligdum da kam daw nakoy gamay angak chaputro yani se ay loktopi se angkal ay bahat pigno angkal nate nang mo hat pelak nate nang bukan melak pani angkal khoi dia apa police law sida law se nakhoi gi mai pa nang bu khra nang ngai den le bani ni law magi bungo listen ba mama law kadai ipagi bungo listen ba makhoi ne ibu sida phajalaga dum thami ba makhoi no ai gi chenje makhoi ne menjalaga dum thami ba kadai kari gi dum makhoi chabu ma pama phajan ne thami ba law magi bungo law sakashu tau dia na mama ai kasu tau dia sir male ai khoi na haijabadan adong gi sanu pa kari shu thoroi hadan adong na paisa piram labadi mafam sida leiba mi sing asina adong isabu hat pa hebasidi soidro yo masak sing asim sir masidi suras aduga sinamani aduga sinadebe man ponamak adong bu khangba ngakan adong gi sana su makhoi bu muna khangba mi ngakan makhoi ne helmet upiba makhoi ne mamai ye salibase masina karim ta kanabadan angang asina bu makhoi bu masak khangkrabadi angang asibu hat pa hebasidi masana ta aduga tabaga se kari gi damak tholebe makhoi gi mamanga adom na lupa lak yang khai ulu adom na sel pai adom gi khut sel le hebse mi khudi mak tawju utpa yabna wahai na hai bi yabna sel du gi mi hoboduna adom bu lekai gi mini lekai gi angang ni isa ne hebda puna makarok liben sel gi damak mi puna mak ase mama mapa masin manaw masak khangna draba matam masida lupa lak yang khai bu mamang du ulibaduna lupa lak yang khai du mangon gi mataw karam na lokthok pa yaga gi khalakda adom gi isa bu khulai oina sizina kiba sir na ai gi isa bu kanbire masigi dam ta sarvu thagachari ai sar dalana logbo sir na piu sir ai gi sabu tik ta kaidana phangan bi bagi thagachari police department gi punama kusuhana na thagachari tingbang bi ki ba punama loina mak thagachari sir hanana thagachari masi punama DGP na ai da mathang ya tang tarok digi tamphana ingon da mo pau pirakani adu nungai ba pau semo DGP da muk tam ta gamai sir asok pusing je hospital da puche sir khar tamna puche da lambi dra keno dum sina na sir hospital da pura de mu hinge harakani hingadi sir mu krino mathang da mu haina ki ba thabang ni na mu makha ta na tarok ke harakani sir gamai adu yadi makhoi ba chum lambi da lakna na magida ma ai koin honaga da adu jail da lerabadi masana punamak to loina khangrakani yamni gang chalo punam honase fani lako ne rahul gari dhauka si laune sir kari gina abno ne mi gi masa phara ga hat kani khoi kani paisa tang ni di khalliba kari na khoi jumi na nomai na kapap di khoi da pan ni khangdro khoi na ngase khoi da kapam mi khoi da palama de khoi siramore dro khoi na kapadi na khong da kapi bade na ra ba pha bagi wan yare kakyo se gamai sanna na batoksi fagni sir Lakle Inspector Tayay Lakle Inspector Tayay
tayar uthanaba kanbinaba. Thank you, sir. Welcome. Uthanaba kanbinaba. Inspector tayar 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 lakle lakle. Tagasari punamak puhanana. Masigi Inspector tayay sa Nipanga. Humudraga humdoy subatang kagtabibada adong gitamay da kari pawibagi. Feedback amadi comment bibira mo. Mayam na bibira pa feedback amadi comment singkar patok sagi. Lohen ba tagasari Mr. Don tagasari. 야이포비자누 다람 사룩 야비바 해닝할 때는 다가짜리 실라 다가짜리 슬림 다가짜리 거이무 덕섬 다가짜리 사빌 마이밤 땡큐 사룩 야비바 선아연비 다가짜리 마마 이뱀 한데비 다가짜리 마마 비몰라 건섬 다가짜리 다람 사룩 야비바 니오 다가짜리 하비점 디비아 락스미 ngasigi samasida sigumba police officer sigumba ngakta oiradi lamdam che ingna chikna leigadongni na takpirakpa tagatchari yaiphabisanu suni thaudam tagatchari sila tagatchari laisilembi mayang tagatchari sergeants bu miyoiba khudimag inspector tayagi waribu taraga yamna pukning loksing oiba yamna tamjaningai oiba wahi kaya su yauri leptana khoisu tahanbiu na takpirakpa tagatchari mayamgi board gi sarwa na yaudana mayamgi thogal tawba ngambu oisanu tagatchari takpirakpa suni tawdam tagatchari khoimu thokjom tagatchari CIS Ajay tagatchari slim thank you tarum saru yabirakpa premchan wangjam ngasigi episode yamna phajai angang tek takai dana kanba ngamba simadi yamna nungai angang pharga paisa taningba miyoi sungdasu message amadi pibiri tagatchari takpirakpa tagatchari premchan wangjam sila tagatchari suni thaudam sar lila chakki bro na takpire lila chakki ngasi ahan ba phaso hai tare pungani da wangjing laikom da no ani suwa eka train ne amado aroi begi ji khangjadre kadai wai deno tagatchari khangbirakpa kutima tagatchari ise bibi bila maibam sar ngasigi huran ba ngang phabasi phaba ngambase yamna nungai na takpire tagatchari bekar left tagatchari tharom saru yabirakpa binda yumnam sir angang kanmada sor holle takpire angang tagatchari sura na bai masetabam lam laige kaina mingonda hairuba yabanati mayam yamna kijai kamdawi Pakado angangdo gada sing na takpire chura na bai masetabam diamond dike tagatchari case ibema warise pajai sulos amadi mani suningdana aremba pambagi awaba tare tayai nongma nongmagi phajaba hele na takpire tagatchari thorom saru yabirakpa Ramananda yumnam ngasigi episode se khara tenba male takpire episode se hojik se sir se nangna bhai tare nongmada lila ahum laisalakpa sarna halakatoi se horen pung ani makai ngalawda hai tare yare adu yari mo kenu pung di edum halakpa se timing se ahum bau manung da edum halai theng na halaka na tumba se hekta phamung na kakala tumba yadam ne ngatang res pothara lairani aduga tumdaraba kan hai tare hogulappada di pung mapan saida mo hogula ani aduga tayai muk sanaba nangnaba mu sa ising sarje sa ising sabam khangdrapon tagatchari hangbirakba tagatchari WM Zat Khan tagatchari pakrambam abai tayai gumba police lairamadi thoiba thodok singse kharadi phani takpire binodani khamtram sir laisem babu kanbiba yamna nungai je na takpire songtham mi movie tagatchari thank you achigi thoram mayamna dinuk sibidina comment pibirakpasing loina patok panang jadre mayam punamag nawaro biroi thorom masigi losin jabagi
अयाब मयामदगी लौजगे इसै खुदल तमजगे इसै सिना थरम सि लोइसिनबगी अयाब लौजरी इचल पुष्पारानी की मयेक्ता विनोद कुमार शर्मा ना म्यूजिक डायरेक्शन पीबीबा दुगा इचन निर्मला थांजमना इसे सिबु सकपीबा इसेनी इनाक्तदा लेहनिंगी खुदल तमजगी
Thagatsari maya punamukpu hanana haningai laitana thagatsari ngasigi thenglaba matam sipauda Diamond TV na santoksari wa inspector tayai chanipanga humudaraga hundoi suba tangkak tabiri bukunima haningai laitana thagatsari maya punamak mang phaminarasi hayeng korau yaifarawan namitta maya punna amu thengnarasi haijabaga loinana Sir James lila halakpa matamda lambida tekta kaidana yumda yaurakpa oirasanu haina Isorda thoni jabaga loinana punamapu olen sapamna khurumjari